ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯋꯥꯏ ꯆꯥꯕꯤ ꯑꯉꯥꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯀꯟꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯋꯥꯏ ꯆꯥꯕꯤ ꯑꯉꯥꯡ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯦ꯫ ꯊꯥꯕꯜꯗꯤ ꯅꯤꯡꯊꯤꯖꯅ ꯑꯗꯨꯃꯛ ꯃꯐꯔꯤ꯫ ꯐꯤꯉꯧ ꯆꯠꯄ ꯎꯔꯦ, ꯀꯛꯆꯤꯡ ꯆꯠꯄ ꯎꯔꯦ ꯍꯥꯏꯅꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯋꯥꯄꯟ ꯎꯄꯟ ꯀꯌꯥ ꯑꯃꯁꯨ ꯍꯧꯏ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯒꯤ ꯍꯦꯛ ꯃꯇꯥꯏꯗꯅ ꯃꯣꯡꯐꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯃꯣꯡꯐꯝ ꯑꯣꯏꯔꯤꯕ ꯑꯗꯨꯁꯨ ꯊꯥꯏꯅ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯎ ꯂꯥꯎꯅꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯤꯅꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯇꯨꯔꯦꯜꯁꯨ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯣꯠꯁꯜꯂꯦ꯫ ꯀꯅꯥꯁꯨ ꯃꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯆꯥꯅꯗ꯭ꯔꯦ꯫ ꯑꯌꯥꯝꯕꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯣꯏꯅ ꯆꯥꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯁꯨ ꯃꯄꯥꯟꯗꯣ ꯌꯥꯝꯅ ꯁꯣꯡꯖꯜꯂꯤ꯫ ꯆꯣꯔꯣꯠ ꯍꯥꯕꯨꯡ ꯑꯃꯗꯤ ꯈꯣꯏꯃꯣꯝ ꯑꯁꯤꯗ ꯅꯠꯇꯕ ꯎꯍꯤꯜ ꯄꯥꯝꯕꯤꯅꯆꯤꯡꯕ ꯎ ꯃꯌꯥꯝ ꯑꯃ, ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯟꯕꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯂꯦ꯫ ꯃꯔꯛ ꯃꯔꯛꯇ ꯇꯨꯔꯦꯜ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯍꯦꯛ ꯍꯦꯛ ꯀꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯨꯔꯦꯜꯗꯣ ꯌꯥꯝꯅ ꯁꯣꯡꯖꯜꯂꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯣꯏꯔꯥꯡ ꯁꯥꯊꯤꯕꯤ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯃꯝ ꯑꯊꯦꯡꯗ ꯊꯣꯏꯗꯣꯛꯅ ꯆꯠꯅꯗꯦ꯫ ꯑꯗꯨꯒꯨꯝꯅ ꯌꯥꯝꯅ ꯀꯤꯅꯔꯕ ꯇꯝꯊꯤꯔꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯣ ꯃꯇꯣꯝꯇ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨ ꯈꯔꯁꯨ ꯁꯨꯛꯏ꯫ ꯎ ꯋꯥ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ꯫ ꯑꯗꯨꯒ ꯂꯝꯕꯤꯁꯨ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ꯫ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯍꯥꯏꯕꯕꯨ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯣꯏꯔꯤꯕ ꯃꯪ ꯑꯗꯨꯗ ꯌꯧꯅꯅꯕ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯝ ꯑꯊꯦꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯒꯗꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯦ ꯌꯨ ꯊꯛꯐꯝꯁꯤꯡꯒꯤ ꯉꯥꯎꯐꯝꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯝꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯌꯨ ꯊꯛꯇꯨꯅ ꯐꯝꯂꯤꯉꯩꯗ ꯂꯨꯈꯝꯗ ꯃꯤꯅ ꯈꯨꯕꯥꯛꯅ ꯊꯥꯔꯛꯄ ꯑꯃꯗꯤ ꯃꯅꯪꯒꯟꯗ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯂꯛꯄ, ꯑꯗꯨꯒ ꯃꯅꯥꯛ ꯑꯀꯣꯏꯕꯗ ꯃꯤ ꯅꯥꯍꯩꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯀꯤꯅꯕꯗꯒꯤ mafam aduda thoidokna changdrabani tawriba adumaksu amaiba telan paibana thawai ki taholibani maramti mahana lai sanabagi matamado makhoina yu thakchanduna leirabanina matamado kairakpadagi mahana thawaina lai thajinduna thabak ado pangthok halibani asomna tawduna amaiba telan paibado khongnang makhong aduda yauhillaktuna phamthari aduga mahakna porakpa potlam chairam khara thenduna thamlaga lai khoiram lai adumna mahakna lai khoiram na ba lairon sonpa hek horakpaga mafam aduda nungsit sitpa horai aduga mafam aduaida mi kapna launubagi makholsu taba horai adumna torokpa aduda laikai aduda lairiba huisinga do mathang mathang khongba horaklei matam aduda amaiba telan paibadi adumak lairon sonduna mahakna tawriba thabak aduda pukning changli tanja aduda chawraba khongnak adugi matolomdagi phimu setpa makhoi ahum mamaina leikhada nonthaduna yungduna kumtharaklei adumna kumtharaklaba matungda amaiba telan paibagi mamang maktada leptuna lei makhoi ahumna khamranga leptuna leiba du ubada amaiba telan paibado momon no I aduga hai karigino nakhoi ngasidi aina kaubuga tapeta lakjibadi kaidore adumna amaiba telan paibana hanglakpa aduda laimu ahum aduti hoi mai karisu haidi amaiba telan paibada saga dawga yengduna leiri amaiba telan paibasu khangi mahakna hangliba wahang adugi pakhum mahaki mamangda lepliba laimu ahum aduna pirakloi haibase mahak khangi adubu aduk hangliba haibaduni
ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯥꯊꯪ ꯇꯧꯔꯛꯏ ꯆꯠꯂꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯂꯒ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯈꯣꯏꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯨꯆꯣ ꯑꯗꯨꯒ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯈꯔꯁꯨ ꯄꯤꯔꯝꯃꯨ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯣꯏꯔꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯏꯕꯣꯇꯣꯝꯕꯗꯨꯁꯨ ꯑꯀꯤ ꯑꯈꯪ ꯈꯔ ꯄꯤꯔꯝꯃꯨ ꯃꯗꯨꯒꯤ ꯃꯔꯥꯜꯅ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯗ ꯇꯥꯏꯅꯕ ꯑꯣꯏꯁꯅꯨ ꯐꯔꯦ ꯅꯈꯣꯏ ꯑꯍꯨꯝ ꯆꯠꯂꯣ ꯅꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯂꯩꯆꯤꯜꯂꯛꯇ ꯇꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯒꯤ ꯌꯨꯝꯗ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯣ ꯐꯥꯎꯗꯣꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯈꯣꯏꯒ ꯃꯁꯛ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯂꯥꯏꯃꯨ ꯈꯔꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯕꯨ ꯉꯥꯛꯂꯤꯕꯅꯤ ꯅꯈꯣꯏꯗꯤ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯣꯝꯗꯒꯤ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯕꯨꯠ ꯑꯍꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯕꯨ ꯈꯔ ꯑꯋꯥ ꯑꯅꯥ ꯄꯤꯔꯨꯆꯣ ꯋꯥꯍꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯍꯟꯗꯣꯛꯎ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯌꯥꯊꯪ ꯉꯥꯛꯊꯣꯛꯂꯝꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯒꯤ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯈꯣꯏꯅ ꯁꯣꯛꯀꯦ ꯄꯟꯒꯦ ꯋꯥꯍꯟꯒꯦ ꯍꯟꯇꯣꯛꯎ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯍꯟꯗꯣꯛꯀꯗ꯭ꯔꯣ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯅꯍꯟꯐꯝꯗ ꯍꯜꯂꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯅꯁꯥ ꯁꯥꯒꯜꯗꯨ ꯄꯥꯏꯗꯨꯅ ꯂꯪꯂꯕꯗꯤ ꯆꯌꯣꯜ 2 ꯅꯨꯃꯤꯠ 6ꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯍꯜꯋꯥꯏꯖꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯥꯎꯔꯛꯂꯒꯅꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯒꯤ ꯁꯪꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯥꯌꯣꯛꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯗ꯭ꯔꯦ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯅꯝꯅꯔꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯐꯨꯅꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯄꯥꯡꯒꯟ ꯀꯟꯕ ꯁꯥꯊꯤꯕ ꯍꯦꯟꯈꯤꯕꯅ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯒꯤ ꯂꯩꯔꯝꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯇꯨꯡ ꯆꯦꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣꯗ ꯑꯩꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯝꯂꯕꯗꯥꯏꯅꯦ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯍꯧꯔꯕꯖꯥꯠꯅꯣ ꯑꯁꯣꯝꯗ ꯈꯜꯂꯒ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯦ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯝꯅꯔꯤꯕꯁꯤꯡ ꯑꯁꯦ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯩ ꯑꯗꯨꯒ ꯍꯦ ꯀꯔꯤ ꯀꯥꯟꯗꯕꯗ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ ꯃꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨꯅ ꯍꯥꯏ ꯑꯃꯥꯏꯕꯒꯤ ꯌꯨꯝꯗ ꯇꯝꯅꯕ ꯆꯠꯄꯁꯤ ꯀꯌా ꯕꯤꯠ ꯂꯩꯇꯦꯗ ꯂꯥꯛꯑꯣ ꯉꯁꯥꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤ ꯑꯃꯁꯨ ꯍꯥꯏꯔꯛꯄꯗꯥꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯂꯥꯏꯃꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯃꯤꯗꯨꯕꯨꯗꯤ ꯏꯕꯣꯇꯣꯝꯕ ꯍꯥꯏꯕꯅꯦ ꯏꯕꯣꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯏꯕꯣꯇꯣꯝꯕ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯋꯥꯡ ꯊꯪꯕ ꯍꯥꯏꯌꯦ ꯃꯁꯤꯒꯤ ꯌꯨꯝꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯃꯅꯝꯁꯤ ꯏꯕꯣꯇꯣꯝꯕ ꯃꯅꯝ ꯅꯝꯃꯤ ꯌꯥꯏꯍꯦ ꯅꯪꯁꯨ ꯐꯔꯁꯦ ꯃꯥꯕꯨ ꯈꯔ ꯀꯤꯍꯟꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯐꯝꯗ ꯆꯥꯏꯊꯣꯛꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯏꯕꯣꯇꯣꯝꯕꯒꯤ ꯂꯨꯈꯨꯝꯗ ꯐꯥꯎꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯇꯣꯝꯕꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕ ꯍꯧꯔꯛꯏ ꯏꯕꯣꯇꯣꯝꯕꯗꯣ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯏꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯂꯛꯏ ꯑꯗꯨꯝꯅ ꯈꯪꯆꯤꯡ ꯆꯤꯡꯂꯛꯄ ꯑꯗꯨꯗ ꯏꯕꯣꯇꯣꯝꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯆꯧꯕ ꯉꯥ ꯊꯨꯔꯕꯣꯏ ꯅꯤꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛ ꯆꯤꯡꯈꯠꯂꯨꯔꯤ ꯑꯗꯨꯝꯅ ꯆꯤꯡꯈꯠꯂꯨꯕꯗꯗꯤ ꯑꯇꯠꯄ ꯃꯤꯒꯤ ꯃꯀꯣꯛ ꯑꯃ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ ꯃꯃꯤꯠꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯕ ꯑꯃ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯐꯥꯎꯒꯠꯂꯛꯄ ꯑꯗꯨꯗ ꯏꯕꯣꯇꯣꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯏ ꯑꯗꯨꯒ ꯃꯍꯥꯛ ꯐꯝꯂꯝꯕꯗꯨꯒꯤ ꯂꯣꯡꯅ ꯇꯥꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯏꯕꯪꯗꯁꯨ ꯀꯟꯅ ꯂꯥꯎꯔꯛꯂꯤ
ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯍꯥꯛꯀ ꯇꯨꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯇꯣꯝꯕꯅ ꯑꯁ ꯑꯩꯗꯤ ꯃꯪꯗ ꯈꯣꯏ ꯆꯣꯞꯄꯨꯔꯦꯗꯅ ꯍꯩꯃꯥ ꯃꯪꯗ ꯈꯣꯏ ꯆꯣꯞꯄꯒꯕꯨ ꯑꯗꯨ ꯀꯟꯅ ꯂꯥꯎꯕ꯭ꯔꯣ ꯑꯩ ꯈꯣꯏ ꯆꯣꯞꯄꯗ ꯃꯤꯒꯤꯗꯤ ꯉꯥ ꯂꯛꯅꯩꯌꯦ ꯑꯩꯒꯤꯗꯤ ꯃꯤꯒꯤ ꯃꯀꯣꯛ ꯑꯆꯧꯕ ꯑꯃ ꯂꯛꯏꯕꯅꯤꯅꯦ ꯑꯁ ꯌꯥꯔꯦꯁꯦ ꯇꯨꯝꯃꯣꯁꯦ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯒ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗꯒꯤꯅꯦ ꯇꯨꯝꯕ ꯆꯥꯕꯁꯦ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤ ꯃꯅꯤꯡ ꯃꯌꯥꯗ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯂꯕꯁꯨ ꯑꯃꯨꯕ ꯑꯃ ꯈꯔ ꯂꯦꯞꯄꯝ ꯑꯉꯧꯕ ꯑꯃ ꯈꯔ ꯆꯠꯂꯝ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯕ ꯃꯥ ꯁꯣꯔ ꯁꯠꯀꯗꯧꯔꯤꯕꯅꯤꯁꯦ ꯑꯃꯥꯏꯕꯕꯨ ꯀꯃꯥꯏꯅ ꯁꯣꯔ ꯁꯠꯀꯗꯧꯔꯤꯕꯅꯣ ꯃꯣꯏ ꯇꯥꯃꯣꯒꯤ ꯑꯣꯏꯅ ꯁꯠꯆꯈꯤꯅꯤ ꯑꯩ ꯃꯣꯏꯅ ꯁꯠꯄꯅ ꯃꯟꯇ꯭ꯔꯅ ꯑꯩꯅ ꯁꯠꯄꯅ ꯄ꯭ꯂꯥꯁꯅ ꯌꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯕꯣꯇꯣꯝꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯇꯨꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯁꯤꯒꯤ ꯑꯃꯥꯏꯕꯁꯦ ꯐꯔꯣꯏꯗꯧꯔꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯀꯤꯍꯜꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯂꯩꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒ ꯎꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯆꯥꯛꯊꯥꯛ ꯄꯤꯔꯤ ꯑꯗꯨꯝꯅ ꯆꯥꯛꯊꯥꯛꯁꯤꯡ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯁꯥꯁꯤꯡ ꯑꯗꯣ ꯆꯞ ꯆꯞ ꯇꯤꯡꯅ ꯈꯣꯡꯅꯥꯡ ꯃꯇꯣꯟ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯈꯤ ꯃꯗꯨꯝꯅ ꯀꯥꯈꯠꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯈꯜꯂꯤ ꯈꯪꯒꯅꯤꯗꯅ ꯑꯃꯥꯏꯕ ꯅꯪ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯕ ꯍꯦꯜꯂꯤ ꯍꯥꯏꯕꯗꯣ ꯇꯞꯅ ꯈꯪꯒꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯩꯒ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯒ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯅꯔꯤꯉꯩ ꯁꯥꯎꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥ ꯅꯨꯄꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯤꯔꯣꯜꯂꯤꯕꯅꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅꯒ ꯈꯪꯂꯛꯂꯕꯗꯤ ꯑꯩꯒꯤ ꯏꯃꯧꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯏꯁꯨ ꯑꯗꯨꯗ ꯁꯣꯏꯗꯅ ꯆꯪꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯀꯝꯗꯧꯅ ꯁꯤꯔꯤ ꯐꯔꯦ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯃꯗ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯁꯜꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯧꯗ ꯆꯪꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅꯒ ꯇꯧꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ ꯑꯩ ꯍꯌꯦꯡꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯐꯔꯦ ꯑꯩ ꯋꯥꯈꯜ ꯍꯧꯖꯤꯛꯇ ꯂꯥꯛꯏꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯩꯔꯤꯕ ꯐ꯭ꯔꯥꯝ ꯑꯗꯨ ꯑꯩꯅ ꯁꯦꯟꯅꯕꯤꯔꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯁꯪꯂꯒꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇ ꯌꯦꯠꯂꯔꯣꯏ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯗꯣ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯄꯥꯕꯨꯡꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩꯗꯣ ꯑꯁꯤꯗ ꯈꯣꯡ ꯍꯥꯝꯂꯨꯕꯅꯤ ꯅꯪꯕꯨ ꯃꯄꯥꯟ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣꯅꯦ ꯄꯥꯕꯨꯡ ꯏꯃꯥꯟꯅꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤꯗ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯕꯅꯤ ꯐꯩ ꯑꯗꯨꯗꯤ ꯏꯄꯥ ꯆꯪꯉꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯇꯦꯂꯥꯟ ꯄꯥꯏꯕꯁꯨ ꯏꯃꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯗꯤ ꯃꯄꯥꯟꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯋꯥꯀꯤꯡ ꯆꯠꯄꯗ ꯍꯥꯏꯅꯩ ꯀꯔꯤꯅꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯂꯩꯀꯥꯏꯁꯤꯕꯨ ꯍꯨꯏꯅ ꯃꯔꯣꯜ ꯑꯃ ꯈꯣꯡꯂꯤꯕ ꯑꯗꯒꯤ ꯃꯅꯤꯡ ꯃꯌꯥꯗꯅ ꯃꯔꯣꯜ ꯑꯃ ꯗꯨꯡ ꯆꯦꯟꯕꯅꯦ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯊꯣꯛꯄꯗ ꯀꯔꯤꯅꯣ ꯌꯥꯝ ꯎꯏ ꯍꯥꯏꯗꯅ ꯃꯤ ꯄꯨꯝꯅꯃꯛ ꯋꯥ ꯂꯥꯎꯅꯔꯦ ꯂꯩꯀꯥꯏꯁꯤꯕꯨ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯁ ꯉꯍꯥꯟꯋꯥꯏꯒꯤ ꯁꯥ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯖꯥꯠꯂꯥ ꯑꯩꯅ ꯆꯥꯛꯁꯪꯗ ꯆꯪꯕꯗ ꯊꯥꯡꯖꯤꯡ ꯇꯨꯞꯄꯒ ꯂꯩꯔꯝꯃꯦ ꯒꯥꯏꯗꯨ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯕꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯍꯩ ꯐꯥꯒꯤ ꯑꯗꯨꯛ ꯇꯥꯊꯣꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯗꯤ ꯈꯔ ꯈꯪꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯣ ꯑꯐꯥꯎꯕ ꯑꯃꯥꯏꯕꯅꯤꯗꯅ ꯑꯩꯈꯣꯏꯗꯅꯕꯨ ꯁꯥ ꯉꯥ ꯆꯥꯕ ꯊꯤꯕꯣꯡ ꯈꯔ ꯂꯥꯎꯕꯗꯒꯤ ꯑꯃꯥꯏꯕꯒꯤ ꯃꯍꯩꯗꯣ ꯂꯧꯍꯧꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯤꯕꯅꯤ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯁꯥꯃꯤꯟꯅꯤꯀꯣ ꯈꯔ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩ
lambi lamkhang chatpadane amu warak karigumba khanglak khangjin thingnarabadi hoi mai haidana kroknabasu khumdana yum tamna lakadabani hai e khuraingo karino harisibo aduguba su dum tawba chalo hai kari tawdani ha nakoi haujik matamgi angang singsina lai tinse thajadabagi wani ne mama ngai lai bhut petse phajalle hairaga minai donga sijinnaribani hai hai migi ningthau webudi bhutki ningthau webuna hena nungairibani ne e hera taingo madubu wane dana bhutki ningthau kamai woiduino siraba kando woidu ngai ai apangbo nakhoina pariba mobile adubu charge tawriba electric to madu nakhoina niyom chumna sijinnaraga ising bu lon bane chak bu thong bane ha mobile bu charge to bane thiam dana sijinnabaki kanaba loribu natro adubu maduda nakhoina hek sawallurabadi usittatana paisalurabadi singdunu sigadoribani adamai tawdana lai phataba sing adusu electric kumbani ne sijinnaba bu hairabadi chak thonghanba yai ha tiampak thuga henba yai hingon napi phoyenba yai labukta budaraga lau penganba yaribani madada natana thaina akhuigi ahal singna sijinnaramba nupa in haidana achauba illama leiriye maduga sei ayuk nganta thokraga numidang warapta saraga loraga pusilaibani ne thawoina mi amana sarabadi tha manga truk changlibani adubu nomata loisilibani khalo na khoisu taingona haigumdana aikhuigi ipuna su wari tawirami mahaki mawanaba ama kasarpon terapurda amaiba tamba chatwi hai mana haiba mahisi taingo kayamuk yamna haige haida aikhoina chak thongbagi maithakta thangkaliba chapu dubu maina adukana thariba dubu chapu suksau sawande hairine adokna hairaba janida haibani kasarda laiba amaiba se khara adum mahi haibani black magic kasu yamna haibani adamna makhoi ahan singata wari sana chatlingai amaiba gauramani ge jumthangnaba ibo tomadusu walking lai mayamna wari sanariba dusu mahaku sangchallaktuna mayam wari nungaiba malida kari wari no aikhoi su khara yawgedana ibo tomba noi gi yumthangnabada amaiba amasu lai haidaine aw laiya taingo adu kaidoraba atai gi nateda madubu laiga sanaba chalo khulai kai siandakti sawum inai naida as taingo lai sanabra haibagi wanati sanarabani mi o hai nangbu urabra ne ure taingo ure numaisi khong hamge haidana amang sangda chatpani ma adudai du karmai tawgeda amang sangi maninglomda musing muba ama san saboi kariboi hek kullaga leirame aidi madu ubada swai adum lawkhrabani madagi aina hey karano du leiribado haidina chairubani adagi di hawalaklaga chot chatkibai wanida aisi khong hamningbadu kaupani adu manungda change adaidi taingo manungda leiba ngamdi mapana sida dung cheliba adaidagi di aina thoklaga jengbadadi kanamata leiramdi ngai khon hey ibo tomba nangi wari dubu sajallaga libasu mehek maladana kamdori jano taingo hajanbaga amata natadisi thajadragana ne nutigi mana tawrise horen numidang wairam nati horen ahing pung paro tabada lakpiyu aduga hekta yengbiro ai ngai khon he aibu adu yengsirane ha mana lai sanabadu yenglaga aina kari kana dawriba taiguna thajade haibaduda adu haijabagi wanida adamna makhoina wari sanaduna asong walking laklingai amaiba gaurumani do mahake cycle hambaradu thauduna asom lai matamaduda makhoi chaminariba mayam sing adugi maraktagi amana haineringaida amaiba gaurumani di lakpulaine asomna makhoina amaiba gaurumani di yengduna leiri matamaduda amaiba gaurumani ne khali karino ne khunga halsing asina aingonde yingliba sibo aina handak lai khara sanabadu khanglaba jala laikai khulasida phattaba lai sanaba telan paiba buti makhoina khangdre aduga ai buti makhoina chingnarini tawrisi yengone cycle lasi paraga hek langjillama ge chenkhibabu asomna khana sum lakpana mahaksu mayam chaliba dugi manak jawraklei matam aduda nupa amana ojabu ayuk sida kadomda
ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯀꯤꯡ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ? ꯑꯩꯗꯣ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯂꯩꯕ ꯁꯤꯒꯨꯡꯉꯩ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯉꯥꯡ ꯒꯨꯔꯨꯅ ꯄꯨꯕ ꯃꯇꯝ ꯑꯁꯤꯗ ꯈꯣꯏꯔꯝꯒꯗꯕꯅꯤ. ꯑꯗꯨ ꯅꯪꯅꯕ ꯆꯠꯆꯔꯤꯕꯅꯤ. ꯑꯣ ꯆꯠꯄꯤꯌꯨ ꯆꯠꯄꯤꯌꯨ. ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ, ꯑꯐꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ. ꯑꯣꯖꯥꯒꯤ ꯃꯟꯇ꯭ꯔꯗꯣ ꯑꯗꯨ ꯅꯠꯇꯗꯅ ꯐꯠꯇꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯁꯤꯔꯝꯗꯥꯏꯗ ꯉꯛꯀꯦꯂꯤ ꯍꯥꯏꯅꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯋꯥ ꯋꯥ ꯅꯣꯛꯏ. ꯑꯃꯥꯏꯕ ꯒꯧꯔꯃꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ. ꯑꯗꯨꯃꯛ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ. ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯈꯤꯅ, ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯅꯝꯕꯣꯋꯣ ꯊꯥꯕꯨꯋꯣ ꯈꯨꯟ ꯍꯣꯡꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ? ꯑꯩ ꯈꯨꯟ ꯍꯣꯡꯒꯗꯕ ꯅꯠꯇꯦꯅꯦ. ꯅꯆꯥꯅꯨꯄꯥꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯃꯇꯝ ꯈꯔ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤꯅꯦ. ꯀꯔꯤꯅꯣ ꯅꯪꯅ ꯄꯔꯄꯔ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯔꯤꯕꯗꯤ? ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯁꯦ ꯆꯠꯈꯤꯅꯨꯁꯦ. ꯃꯤꯒꯤ ꯏꯪꯈ꯭ꯔꯕ ꯄꯥꯠ ꯃꯌꯥꯗꯨꯗ ꯆꯠꯂꯒ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯌꯨꯝꯗ ꯇꯨꯝꯕꯗꯨꯐꯥꯎꯗ ꯏꯪꯉꯦ ꯍꯥꯏꯗꯅ ꯐꯩꯖꯨꯠ ꯂꯣꯟꯅꯔꯤꯕ ꯃꯣꯏ ꯄꯥꯕꯨꯡꯅ. ꯇꯉꯥꯏ ꯐꯗꯕꯅꯤꯅꯦ. ꯌꯦꯡꯉꯨ, ꯏꯃꯧꯁꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ. ꯏꯕꯨꯡꯉꯣꯅ ꯏꯃꯧ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯃꯥꯅ ꯑꯥꯗ ꯉꯥꯌꯣꯛ ꯁꯪꯗ ꯂꯩꯕꯗꯣ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯗꯨ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯊꯝꯒꯦ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯉꯥꯌꯣꯛ ꯁꯪꯗꯣ ꯁꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯈꯟꯕꯒꯤ ꯋꯥꯅꯤ. ꯃꯁꯤꯗ ꯅꯪꯅ ꯌꯦꯜꯂꯛꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯀꯣ. ꯍꯣꯏ ꯌꯦꯠꯆꯗꯤꯌꯦ. ꯇꯧꯒꯗꯕꯨꯅꯦ. ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟꯅꯤ, ꯌꯨꯝ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯏꯍꯦ, ꯉꯁꯤꯁꯤ ꯁꯒꯣꯜꯁꯦꯟ ꯑꯣꯏꯔꯦꯀꯣ. ꯑꯩꯒꯤ ꯊꯕꯛꯁꯤꯃꯛꯇꯕꯨꯅꯦ ꯑꯌꯦꯠꯄꯁꯦ ꯑꯗꯨꯝ ꯂꯥꯛꯂꯗꯧꯕꯅꯤ. ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ? ꯅꯪꯅ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯒꯤ ꯈꯣꯡꯆꯠꯁꯦ ꯀꯥꯏꯍꯜꯂꯕꯅꯦ ꯍꯥꯏꯕꯁꯦ. ꯍꯩꯃꯥ, ꯅꯨꯃꯤꯠ ꯐꯠꯇꯕꯗꯨꯒꯤ ꯍꯥꯏꯖꯕꯅꯤ ꯀꯩꯗꯧꯔꯒꯦ. ꯑꯩ ꯋꯥꯒꯞꯇ ꯉꯥꯡꯖꯔꯔꯣꯏꯗ. ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯅꯨꯄꯤꯗꯣ ꯄꯔꯞ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ. ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯈꯜꯂꯤ, ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ. ꯅꯨꯃꯤꯠ ꯑꯐꯠꯇꯕꯗ ꯊꯣꯛꯂꯕꯗꯤ ꯍꯦꯟꯅ ꯐꯠꯇꯕꯁꯨ ꯌꯥꯏ. ꯑꯗꯨꯅꯗꯤ ꯍꯌꯦꯡ ꯐꯥꯎꯕꯗ ꯉꯥꯏꯔꯒꯦ. ꯇꯟꯒꯗꯧꯔꯤꯗ. ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥꯅ ꯇꯨꯡꯂꯣꯝꯗꯒꯤ, ꯄꯥꯕꯨꯡ, ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯪ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯧꯔꯛꯏꯗꯤ? ꯄꯥꯕꯨꯡ, ꯀꯩꯁꯨ ꯅꯠꯇꯦꯗ. ꯅꯝꯕꯨꯋꯣ ꯊꯥꯕꯨꯋꯣ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯂꯪꯐꯩ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯇꯧꯔꯨꯀꯣ ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯈꯣꯏ ꯆꯥꯎꯔꯛꯂꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯤꯇꯪꯁꯨ ꯌꯦꯡꯉꯣ. ꯅꯍꯥꯟꯋꯥꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨ ꯄꯪꯆꯠ ꯆꯠꯄꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯛꯂꯦ. ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯔ ꯌꯦꯡꯕꯤꯌꯨ. ꯊꯣꯔꯥꯏ ꯃꯆꯥ, ꯑꯩꯅ ꯀꯔꯤꯒꯤ ꯂꯪꯐꯩ ꯆꯠꯆꯔꯨꯅꯤ? ꯑꯩꯅ ꯂꯪꯐꯩꯗ ꯊꯥ ꯀꯌꯥ ꯄꯨꯟꯁꯤ ꯂꯦꯜꯂꯨꯔꯕꯅꯤ. ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯊꯥꯛꯂꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯕꯨ ꯂꯪꯐꯩ ꯆꯠꯀꯦꯔ ꯀꯥꯏꯅ. ꯂꯪꯐꯩ ꯆꯠꯂꯨꯕꯗꯤ ꯍꯥꯏꯔꯨꯅꯨ. ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯖ ꯄꯤꯊꯛꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯏꯗꯅ ꯆꯥꯒꯗꯧꯔꯤꯕꯅꯤ. ꯅꯈꯣꯏꯅ ꯑꯩ ꯊꯥꯛꯀꯗꯧꯔꯤꯕꯅꯤꯀꯣ. ꯍꯦꯛ ꯊꯥꯛꯇꯕꯗꯕꯀꯣ ꯅꯣꯏ ꯑꯩ ꯈꯪꯂꯦꯗꯅ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯧꯅꯕꯤꯁꯦ ꯇꯧꯔꯛꯂꯗꯧꯅꯤ. ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯝꯕꯨ ꯊꯥꯕꯨꯗꯨꯒ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣꯕ? ꯖꯔꯃꯟꯒꯤ ꯂꯥꯟ ꯌꯥꯎꯔꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯑꯩꯅ ꯅꯪꯒꯤ ꯅꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯗꯅ ꯅꯪꯒꯤ ꯉꯥꯌꯣꯛ ꯁꯪꯗꯣ ꯑꯗꯨ ꯁꯪꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯊꯣꯛꯀꯦ ꯇꯧꯕꯅꯤ. ꯅꯃꯥ ꯁꯝꯂꯧꯕꯤꯗꯨꯅ ꯑꯩꯒꯤ ꯈꯣꯡꯗ ꯁꯝ ꯂꯧꯁꯤꯜꯂꯛꯄꯗꯒꯤ ꯆꯠꯄ ꯌꯥꯗ꯭ꯔꯦꯗꯅ ꯁꯦ. ꯄꯥꯕꯨꯡ, ꯐ꯭ꯔꯥꯝꯗꯗꯤ ꯌꯥꯝ ꯏꯪꯕꯅꯦ. ꯀꯗꯥꯏꯗꯒꯤ ꯆꯤꯡꯁꯤꯟꯗꯅꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯥꯏꯁ ꯑꯣꯜꯂ ꯂꯩꯔꯝꯗꯅ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯃꯃꯥ ꯐꯪꯉꯤ ꯌꯥꯗꯦ, ꯃꯆꯥ ꯐꯪꯉꯤ ꯌꯥꯗꯦ. ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯉꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦ. ꯄꯥꯕꯨꯡ ꯑꯍꯜ ꯑꯣꯏꯔꯕꯅꯤ. ꯌꯨꯝꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯄꯣꯊꯥꯕꯤꯌꯨ. ꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯔꯦꯗꯅ, ꯑꯩꯈꯣꯏꯁꯤ ꯆꯥꯎꯅꯅꯕ ꯏꯍꯩ ꯏꯁꯤꯡ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯄꯥꯕꯨꯡꯅ ꯂꯪꯐꯩꯗ ꯊꯥ ꯀꯌꯥ ꯂꯦꯟꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ. ꯍꯧꯖꯤꯛꯇꯤꯅꯦ ꯄꯥꯕꯨꯡꯅꯦ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯧꯅꯤ. ꯆꯪꯉꯣ ꯄꯥꯕꯨꯡ, ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯨ. ꯑꯩ ꯉꯥ ꯂꯩꯔꯨꯒꯦꯕ. ꯉꯁꯤ ꯁꯒꯣꯜꯁꯦꯟꯅꯤ, ꯉꯥ ꯆꯥꯕ ꯐꯠꯇꯦ. ꯀꯅꯥ ꯍꯥꯏꯅꯣ ꯉꯁꯤ ꯁꯒꯣꯜꯁꯦꯟꯅ? ꯉꯁꯤ ꯊꯥꯡꯖꯅꯤ. ꯀꯔꯤꯅꯣꯅꯦ ꯑꯩꯁꯤꯕꯨ? ꯅꯨꯃꯤꯠ ꯐꯥꯎꯕ ꯑꯩꯁꯦ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤꯅꯦ. ꯍꯦꯔꯥ, ꯀꯦꯂꯦꯟꯗꯔ ꯌꯦꯡꯉꯨꯈꯤꯒꯦꯗ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯦꯂꯥꯟ ꯄꯥꯏꯕꯗꯣ ꯀꯦꯂꯦꯟꯗꯔ ꯌꯦꯡꯕ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯏ. ꯃꯍꯥꯛꯅ ꯀꯦꯂꯦꯟꯗꯔ ꯌꯦꯡꯕꯗꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯣꯏꯔꯝꯗ꯭ꯔꯦ. ꯃꯇꯝ ꯑꯗꯨ ꯇꯦꯂꯥꯟ ꯄꯥꯏꯕꯅ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯀꯣ. ꯑꯩꯕꯨ ꯉꯁꯤ ꯁꯒꯣꯜꯁꯦꯟꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯕꯛ ꯊꯨꯒꯥꯏꯕ. ꯀꯗꯣꯝ ꯆꯠꯈ꯭ꯔꯦ?
ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯈꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯁꯨꯃꯥꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯕꯨ ꯂꯩꯕꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯁꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯊꯣꯛꯂꯛꯄꯗꯨ ꯍꯦꯛ ꯎꯕꯒ ꯑꯣꯖꯥ ꯂꯩꯕꯤꯔꯝꯕ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯑꯩ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅꯦ? ꯑꯩꯈꯣꯏꯒꯤꯅꯦ ꯁꯟꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯆꯤꯡꯊꯦꯛꯇꯅ ꯂꯥꯛꯅꯍꯧꯔꯤꯌꯦ ꯃꯌꯥꯝ ꯆꯪꯗꯅ, ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯀꯔꯤ? ꯁꯟꯗꯨ ꯆꯤꯡꯊꯦꯛꯇꯅ ꯂꯥꯛꯅꯍꯧꯔꯦ ꯍꯥꯏꯕ? ꯑꯗꯨꯒ ꯑꯩ ꯀꯧꯕ ꯂꯥꯛꯂꯤꯕ? ꯑꯣꯖꯥ, ꯁꯟꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯂꯥꯏꯑꯣꯛꯅꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ꯫ ꯍꯦꯔ ꯏꯕꯣ, ꯁꯟꯕꯨ ꯂꯥꯏꯑꯣꯛꯅꯩ ꯍꯥꯏꯕ꯭ꯔꯣ? ꯍꯪꯉꯣꯏ ꯃꯌꯨꯡ ꯆꯣꯡꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯠꯂꯣ, ꯀꯩꯁꯨ ꯇꯧꯔꯝꯃꯔꯣꯏ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯪꯉꯣꯏ ꯃꯌꯨꯡ ꯆꯣꯡꯕ ꯌꯥꯗꯕ꯭ꯔꯣ? ꯆꯠꯂꯣꯅꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯗ ꯇꯧꯅꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯟ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯁꯤ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤꯍꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯕꯨ ꯊꯥꯒꯠꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯁꯨ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯣ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯤꯡꯒꯣꯜ ꯁꯨꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯈꯤꯗꯣ ꯀꯣꯏꯂꯣꯠ ꯂꯣꯠꯂꯨꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯤꯡꯒꯣꯜ ꯁꯨꯈꯤꯕ ꯑꯗꯨ ꯎꯕꯗꯨꯗ ꯃꯍꯥꯛꯁꯨ ꯍꯤꯡꯈꯣꯜꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯕꯛ ꯀꯟꯕꯤꯔꯝꯈ꯭ꯔꯦꯗ, ꯉꯁꯥꯏꯗꯤ ꯑꯃꯨꯛꯇꯣꯏꯕ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯗꯥꯏꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯃꯅꯥꯛꯇ ꯇꯥꯕ ꯂꯩꯇꯨꯝ ꯑꯃ ꯈꯨꯟꯗꯨꯅ ꯂꯪꯉꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯈꯤꯅ ꯊꯩꯗꯣꯛꯇꯨꯅꯗꯤ ꯄꯥꯜꯍꯧꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ, ꯅꯪꯒꯤ ꯅꯁꯛꯇꯣ ꯁ꯭ꯋꯥꯏꯗ ꯎꯠꯂꯛꯀꯅꯨꯀꯣ, ꯅꯪꯅ ꯑꯩꯕꯨ ꯄꯥꯠꯇ ꯀꯨꯝꯍꯟꯗꯕ? ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯑꯩꯅ ꯂꯩꯖꯔꯕꯗꯤ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ, ꯅꯪꯅ ꯅꯝꯗꯅ ꯌꯥꯍꯟꯗ꯭ꯔꯦꯗꯅ ꯃꯁꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯣꯛꯁꯜꯂꯤ꯫ ꯍꯅꯨꯊꯪꯗ ꯑꯀꯟꯕ ꯁꯥꯔꯨꯅꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕ ꯌꯥꯝꯅ ꯁꯥꯎꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯤꯡꯒꯣꯜꯗꯣ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯇꯧꯕ ꯂꯣꯏꯔꯛꯄꯗ ꯍꯤꯡꯒꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯟꯁꯤꯡꯅ ꯆꯪꯗꯅꯕ ꯁꯝꯕꯜ ꯈꯔ ꯌꯨꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯥꯡꯖꯧ ꯑꯊꯧꯕ ꯑꯃ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯋꯥꯄꯟꯗ ꯆꯪꯗꯨꯅ ꯋꯥ ꯌꯥꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯋꯥ ꯑꯗꯣ ꯃꯊꯪ ꯑꯃ ꯑꯅꯤ ꯌꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯋꯥꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯋꯥꯛꯊꯧ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯣꯡꯄꯥꯛꯇ ꯊꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ, ꯑꯗꯨꯒ ꯂꯨꯅꯁꯨ ꯆꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯇꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯈꯤꯗꯣ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯁꯨ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥꯅ, ꯄꯥꯕꯨꯡ, ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯦ ꯍꯅꯨꯊꯪꯗ ꯑꯀꯟ ꯁꯥꯔꯅꯣꯅ, ꯂꯥꯛꯑꯣꯁꯦ ꯑꯩ ꯊꯥꯡꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯕꯨ ꯊꯥꯡꯗꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯃꯥꯡꯒꯣꯜ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯣꯛꯄꯗꯣ ꯏꯁꯤꯡ ꯑꯏꯪꯕꯅ ꯆꯥꯝꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯥꯝꯊꯣꯛꯄꯗꯗꯤ ꯏꯗꯣ ꯈꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯗꯣꯛꯇꯔꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯄꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯣ ꯃꯈꯣꯡ ꯁꯣꯛꯂꯕꯅꯤꯅ ꯉꯥꯌꯣꯛꯁꯪꯗ ꯆꯠꯄ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯈꯣꯡ ꯁꯣꯛꯂꯕꯅꯤꯅ ꯂꯥꯏ ꯁꯥꯟꯅꯕ ꯆꯠꯄꯁꯨ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯂꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯥꯟꯅꯗꯕꯤꯗ ꯃꯌꯨꯝꯗ ꯀꯧꯗꯨꯅ ꯁꯥꯟꯅꯔꯕꯗꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯦ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯈꯪꯈ꯭ꯔꯕꯗꯤ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯆꯪꯗꯨꯅ ꯃꯁꯨ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯄ ꯌꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯥꯟꯅ ꯆꯠꯄꯗꯤ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯃꯍꯥꯛꯅ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯀꯧꯕꯗ ꯃꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯁꯥꯟꯅꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫
ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯈꯟꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯐꯨꯝꯕꯪꯅꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯕꯨ ꯀꯧꯔꯛꯏ ꯄꯣꯏꯔꯩꯁꯨ ꯇꯥꯔꯗꯨꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯆꯤꯛꯄ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯍꯝ ꯂꯥꯎꯏꯅꯦ ꯍꯨ ꯀꯥꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯉꯁꯥꯏ ꯗꯣꯛꯇꯔꯅ ꯍꯨ ꯀꯥꯗꯅꯕ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯀꯥꯞꯈ꯭ꯔꯕꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯗꯣꯛꯇꯔꯅ ꯏꯔꯩꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯔꯒ ꯑꯗꯨꯝ ꯐꯒꯠꯂꯛꯆꯅꯤ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤꯀꯣ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯔꯦ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕꯗꯤ ꯑꯣꯏꯁꯟꯕ ꯌꯥꯝꯅ ꯋꯥꯒꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯤꯔꯨꯅꯨ ꯍꯥꯏꯗꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯅꯦ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯍꯩꯅꯗꯗꯅ ꯑꯗꯨꯛ ꯁꯨꯔꯨꯕꯅꯤ ꯁꯣꯏꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯗꯣ ꯑꯩ ꯀꯧꯕꯕꯨ ꯀꯔꯤ ꯀꯣꯏꯔꯕꯅꯣ ꯍꯦꯔꯥ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯕꯨ ꯇꯥꯗ ꯒꯧꯔꯃꯅꯤꯕꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯈꯪꯉꯦ ꯑꯗꯨ ꯀꯩꯗꯧꯕ ꯃꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯆꯠꯂꯨ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯌꯨꯀꯣ ꯑꯩ ꯃꯉꯣꯟꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯁꯤꯟꯅꯒꯗꯕ ꯂꯩ ꯍꯥꯏ ꯅꯪꯒꯤ ꯍꯧꯅꯄꯤ ꯑꯂꯦ ꯇꯧꯕꯗꯣ ꯇꯧꯅꯨꯀꯣ ꯇꯧꯔꯣꯏꯗ ꯄꯥꯕꯨꯡ ꯑꯩ ꯃꯥ ꯄꯨꯔꯒ ꯂꯥꯛꯀꯦ ꯍꯣ ꯃꯥ ꯄꯨꯔꯒ ꯂꯥꯛꯎ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯗꯣ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤ ꯀꯧꯕ ꯆꯠꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯔꯥꯟ ꯄꯥꯏꯕꯗꯣ ꯋꯥꯈꯜ ꯈꯔ ꯅꯦ ꯇꯥꯕꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯁꯨ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯑꯣꯖꯥ ꯌꯧꯕꯤꯔꯛꯂꯦ ꯂꯦꯡꯁꯟꯕꯤꯔꯣ ꯁꯣꯝꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯅ ꯌꯥꯔꯦꯗ ꯑꯣꯖꯥ इबुंगो यारे सी यौरबदी आइगा पाबुंग उबारदे सानाहौरगे नंगसु चटकदबा थबक लैरबदी चथोक चलुरो होय पाबुंग अदुदि आइ असै फाउदा हो चो असुमना हाइरगा अमाइबा तेलान पाइबगे मचानुपा पोइरैदो मपानदा थोख्रै मतमदुदा अमाइबा गौरमनिना करिदोरे अमाइबा अइबु इथा थाजदना करौलिबा सिबो सुम टेक थारगा हाटपदनदि ओररोय कौरगा हाटके खलिब्रो ओजा अदुगुम्बगा अमता लैतेको आई ओजादने सेंगना हाजरिबसिनी आई ओजादा यामना लानख्रे अइना तौखिबसिंदो ओजाना ngakpiyu आईदी ओजागी इमुंग मनुंगदा सोंरबगीदमक्ता थारकपा नति अदुक आइखोइना हाइजलुरबा माहिदो आइखोइ चांग इंगनबो ओइना अदुक थाजखिबदनी फरेसे अदोमदा खलुरनु करिगिनोने इताउना इबु कौरिबबो सुंदोबुनि ताउ अइना लाइमु अहुम खक सनजबनी ममांगी खोंनांग होबीदा अदुगी लाइमु सिंगदो ओजाना अमुक्ता सनबिदबा याद्रबनी अइना सनबा हाइबदुदि यारारोय ngasi nungmanini hapta mukti khongsi soklabaniना मखोइ सिंग अदु सनबा ngamloidori aduna ओजाना आइगी tingse अमुक्ता इताउना हारे वफमदुबदी तौबिबा याबजानी अदुदा आइगिसु इसागी ओइबा लाई खर अदु लेजरिदो अदुना फरक तागदबा माली ममांग थक्तसु इताउगी लैरिबा लाइसिंग अदुगा आइगी लाइसिंग अदुगा खन्ना चैनबसु लैख्रबनी अदुना आइना लैताइनबा हाइबसी खर वाना थोकदबा माली मदुगिसु मतक्ता इताउना सानपिरिबा लाई अदुदी इसम संबा लाई अमत नतेदो हाइना तानबा यादबा महु मयाइ कल्लबा लाइबा ngakतनी अदुना मखोइ सानबा हाइबसी आइगी थवाइ मांगबा यागदौरिबनी अदुना इताउगी वाफमदु होय हाइबा ngamdreni ताउ ओजा इताउ आई इताउदु खुलुनदुना हाइजरिबसिनी करिगुम्बा लाइमुसिंग अदुना आइगी युमदा लाक्लबदी आइगी इमुकसे मिरोलिबनी महाकी बिबुकनुंग सोदना चमख्रगनी महाकी सियोनुंग चमख्रबदी आइगी इसुसे सोदना लाइमु ओइना पोक्लरगनी करिगुम्बा अदुना तौरबदी इताउ मांगले इताउ अदुदी इताउना तौजबना इताउना फंगजबनी आइना थोदुना वासनफम थोक्तेदा आइगिदी इताउदा हाइजरिबसिनी आइसु तौबुदी याबनी अदुबु आइगिसु आइगी ओइबा लाइमांग कया अमा लेजरिबनिना यसन्नबदु पामजद्रबा इताउ अतोपा अमाइबा कना लेबगे हाइबदु अमुक्ता येंबियु आइदी ngamjararoy फरे इताउ आई अमुक जौगनबा तौरगे इताउ आइना हाइजरिबसि अमुकदी याबियु केदरबगे आइना ओजाकी मांगनबा करिसु तौगिदबनिदा इताउ करिगुम्बा थारक्लिबा लाइसिंग अदुना आइबु नमदुना हालमलबदी इताउना करिसु तौगिदबने हाइबदु यारोइदोरिबनिने मसिदा वा सांदनरगुमसिदा इताउ आई यौरे असुमना रघुमणिना हारमलगा चतखिबदुदा अमाइबा तेलान पाइबदो मथा यामना सारी महाना खंजरुबना अमाइबा गौरमणिना
इलाय लायना याबिरकनी हायना खल्लुबनी अदुबु महांगना अमाइबा गौरमनीदा महांगना हेना हाइरे हाइबगी मतिक फत्रबा लाइ कया थाजनखिबा अमति महाके थबक थरोमदा अयत अपन कया पीदुना महापु मिंगचत थेनबा होनबा अमति लेकाय मयामदा महापु लान उननबा होनखिबा सिंग अदुना हौजिक्ति महाकी मिचंगदा लेबियु हाइबदो यारक्त्रि मासिदगी अमाइबा तेलान पाइबा उपाय लेत्रबनिना महाकी लाइमु सिंग अदो अहिंगदा चतुना सानदबा यारे हाइदुना खल्ली करिगुम्बा अदुना तहुदबा तारगति महाकी ममौ नुपिदा लाइमु अदो सोयना चंखिगदौरिबनी मरम असिगिदमक महाकना होरेन अहिंग हौगतुना लाइमु सिंग अदुता नुमित मंगा तरानिगी चक्थाक पिथोकलमलगे अदुगा महाकसु निंगथिना पथारगे हाइदुना पबुकनिंगदा खंदुना लैखी वारी असिगी अहानबा तांकक मतंग असिदा लोइसिनजरी अमाइबा तेलान पाइबना अहिंग हौगतुना महाकी मखोंग अनाबा अदुगा खोंनांग हौबिदा चतुना लाइमुसिंग अदु ताइनखिब्रा नत्रगना महाना युम अदुदा कौदुना लाइमुसिंग अदुबु ताइनखिब्रा नत्रे हारगना महाना तुमिना लेथोकपदगी लाइमुसिंग अदुना साउदुना महाकी मयुमदा लाखिब्रा करिगुम्बा लाक्लगना करि कमदौरखिबा तसेंगनमक महाना खलिबा वाखन ममौ नुपिगी पिबुक नुंगदा नावपुरिबा अंगांग अदुदा चंखिगदौरिब्रा हाइरिबा वाहंसिंग असिगी पाउखुम मथंगे तांककसिंगदा खंगमिनरसी वारी असी पाथोकचबा मतमदा सोइखेलांखिबा अरान अहोय यावरबसु ताबिरिबसिंगना पुक्चेल चाउना ngaपिगनी मयामबु अरोइबदा अमुक्का हन्ना इकोकनोना खुरुमजरी।